Security ki Ahoba leiba mapham shingda terrorist shingna attack chatharakpani. Center Amasung State Force na security ki Ahoba leiba sing Mensinduna Irang lakshinnaba Hotnari haina Chief Minister N Biren phongdokkhre. Wafamasi Hatko Amasung State Lenga ki Sentang Makada Planning and Development Authority na implementing agency oiraga Langol National Games Village da nauna saba alternate housing complex sangabagi thoramda mahakna phongdokhibani. Manipur lenga ke Municipal Administration, Housing and Urban Development na Mensinduna lenga asigi Minister Amasung MLA khara yauna pangthokiba thoram maduda Chief Minister N Biren hai hauzik thokliba Irang asi lenga na angamba thodang lodana mayoknari ngasi aikhoina mayoknariba amasung lanthengnariba pumnamak hogalakliba miro singini maramaduna hauzik thengnariba lantheng asi shoihanba yade amato oibagi pangal sagatuna pumnamak thengnaba tabani Taubatabu aikoi emotion da chatnaba hotnas ngapigani chatnaba hotnasi Chief Minister N Biren makhatana hai ngasi sangariba housing complex asi Ahoba technology sizinaduna Manipur da ahanba oina sabani loinana housing complex da building oina saba asi so masina ahanbani complex asida karamba miyoi sing legadage haibadu lengakna cabinet mipam ama phamlaba matung lepkani asigumba lengaki quarter natraga housing complex singda lining laishonga mari leinaba structure amata sagat pigano quarter gi wahan thok khangna leibiu asigumba makhalgi complex asi makhatana tongan ba chingkhong singda sabagi pandam su thamle politician ama oibagi asan ba meeting amaga loinana lamdam asigi miyam nungaina thamba haibasi aikhogi pandamni Pandamasi phongnaba hotnabada miyamgi thodang su leitabanate lenga ngaktana hotnaraga Manipur chakhatgadaba nate maramaduna ching pat turel amadi lobuk sing mahosagi fibamda thamnaba honase lobukta yum saba amadi workshop na chingba kaya lingkhatliba ase khudakta lepiu aigi soidraga loire haiba wakhalon thadokpagi matam oire lobuk lamhang sing kanduna pothok Chathok marang kaina puthokna ba hotnamina si haina Chief Minister N Biren makhatana phongdokhe Manipur yamna travel ta akhoi khudong thiba tanja ma de akhoi punamona mayong naraga chali adu hojik mayong nariba thabak si akhoi na mamang da soiram giba kya dagini aduna matunda lakada miron di khoi soirugum se akhoi na soiraga tungi miron yam wayo mamangi miron na mate khara care to hawda bagi ngasi akhoi wayo adu akhoi da ngasi wari basi tungi miron di wahal lagum se aduna akhoi yamna unitely fajana kok chungsin naraga thabak khuding ma khangba khong khangba mathok tai khoi emotion da chaloi da ban paw da chaloi da ban minna uba poto adu khada da khoi thaja ga da ban paw sidi social media lai ramina ais thogre basi hekta kari no khagi Facebook sida tongdari ba mayam se ba idi kibuki hekta awoi bani khangde oida bani khangde pangpa da tarukan na madu da be sarukan na thongnari ba mayam se am nuaite Thoram aduda saruk yakiba Municipal Administration, Housing and Urban Development Mahutki Commissioner M Joina hai ngasi sangariba alternate housing complex ase kumja English ngani supna kunma toigi November thadagi saba horaga mamang chahigi May thada loishin khibani project ase Housing and Urban Development Corporation Limited Hatko gi sentang makhada lupa crore yangkhaini panchangna paikhat khibani masida state lengakna lupa crore manga lakh Marifu State Share Oina Puthoke Lam Acre Ani Dasmik Amatarukta Sariba Housing Complex Ase Manipur da ahan boina light gauge steel frame ki material sing sizinaduna sabani Ahoba makhalgi technology sizinaba asina yuha habana pirakadaba chaitheng digi ngakthokpada achoba mating oigani building ase mahut department na PWD da sinaragani masida kana legadage haibadudi lengakna lepkadabani haina M Joina makhatana phongdokhe Block mangani block manga sida ground plus 3 ni aduna block kuding makta aikogi 36 dwelling units leibani aduna punna masida ready to live house haitare aikogi hekta leiba yaraba yum si punna samaga marifuni aduna masigi aikogi project si saw matamda aikogi matamji before schedule da adumak loiki sai ani phana sangde ar Manipur di hariba construction asina sigi steel frame gi ahan bak adungumba building ni aduna sigi building asigi model da topa kaya amasu honorable Chief Minister pakhat pirakani haibagi khoi su thajaba pbd